ꯊꯥꯡꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ 2025 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜꯗ ꯇ꯭ꯔꯦꯟ ꯌꯧꯔꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯇꯩ ꯇꯥꯕ ꯖꯒꯥꯁꯤꯡꯗ ꯁꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯦꯝꯞꯁꯤꯡ ꯂꯧꯊꯣꯛꯅꯕ ꯋꯥꯐꯝ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯈꯠꯈ꯭ꯔꯦ꯫ ꯕꯔꯃꯤꯁ ꯀꯔꯦꯟꯁꯤ ꯌꯥꯎꯅ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯐꯒꯠꯈ꯭ꯔꯦ꯫ North East Windona Sandoksariba Nimidangi Paumying Tabiriba Singbu 𝐶𝐫𝐻𝐵 Khurumjari Hauzik Pau Sandokna Pizari Chief Minister N Birena Imphal Ziri Railway Project Thenglabada 2025 Fawgi Manungda Imphal da train Yorakpa Ngamlagani Haina Phongdokhrabagi Matungda Ngarang Numidang Railway Board ki members sing yauna Chief Minister Secretariat Mifam Ama Pangthoktuna Athuba Matamda project asi loishinabagi damakta Hauzik che nariba wafam sing puthokhtuna khannakhre hari Chawrakna kilometer 138 sangba Juri Imphal Railway Line asi Punalupa crore 19602.68 ki senfam oiba project asige ayamba saruk sing Hauzik loishin laktuna Tamenglong district ki Ukhongsang fawba Port puba train yausilaktuna cheng yauna nongmada changba tangai fadaba polam sing tangkak ahumlak thokna pusilakre mifam aduga mari lenina Chief Minister N Birena hai state asida paikhaliba project asima khwaidagi wangba standard amadi quality da paikhatuna asoi engam yauhandana ba haibana chingba wafam sing khanakre Center na Manipur gi 𝐶𝐢𝐯𝐬 𝐁𝐫𝐴 ground rules sing amuk nauna yengsinkhre hari North East ke advisor AK Misra Ministry and Intelligence Bureau official sing amadi 𝐶𝐢𝐯𝐬 insurgent group ki mihutka ahum suba round gi mifamda ground rules sing amuk nauna yengsinkhre Union Minister of Home Affairs na 𝐶𝐢𝐯𝐬 singa 2008 gi lainariba su agreement nauna yengsinjuna Union Government na mitei taba zaga singda sugi makhada leiba camp sing lauthokna bawafam pukhatkre adubu chingi mafamda hari bawafam adu chatnaroi hairadi source amana phongdorakle Home Minister Amit Shahna State Government ki mihut singa Chief Minister N Biren yaudana haukiba June 18 ki mifam ama famduna Manipur gi security situation gi matangda kumna khanaki hari handak ahumlak suba oina pangthokliba mifamada suda leiba insurgent singna kutsukhulai sing ningtina check tawduna ahenba thabak sing Chathadana ba sign tongrakre amadi suda leiba kader listing ani chani tongan ba designated camp sing da leiba haina yanakre haina pau asana makhatari panbayai irang asana Manipur da lariba micham chani henbagi thawai manghankre amadi miyoy kaya lanjan nahankre irang asi thok chingai mamangda su agreement sign tongnaduna leiba khulai paiba kuki insurgent singna makoigi tongan ba administration talakhibani Security Force singna Thobal amadi Imphal East District ta thiva humbagi thabak chathabada nongmai amadi nongmai maru bomb amasung bullet na chingba kaya fagatkre Thobal District manung chanalaiba tekcham maning singda operation chathabada Security Force singna makhal makha kaya gi khutsu khulai amadi bomb SGM carbine M20 pistol ama 9mm pistol ani bore bell action rifle ama hand grenade mapan mortar cell ama tear gas grenade ama tear smoke cell turret stand cell ama live ammunition round kuntramanga 303 blank cartridge ahum cartridge signal 16mm ahum amasung Burmese ki paisa lising tara amasu fagatkre tonganba thaudok amadana security force singna Imphal East District ki Nungai Pokbi village the operation chathabada pistol amasung magazine ama 12 bore single barrel gun ama hand grenade ahum wood perching cell taruk blank cartridge taramanga detonator ahum para illuminating bomb ama aiming ring ahum smoke grenade ahum amasung anti riot cell ahum amasu fagatkre double engine gi lengak
engine start howdre Prezdamiam Yamna Wanare, Mapitel Dam the Ladyba 𝐿𝐻𝐸𝐸 𝐶𝐸𝐸 Ware Dam Asi Tugai Biro, Hanagumna Hingzarage Haina Mapitel Dam affected headman chief and elders organization gi chairman M. Ngaranmina Fongdokre. Ngasi Manipur Press Club ki Thangsing Hall the Pangthokpa Paugi Mifam Amada, Ngaranmina Makhatara Duna Hai. ꯏꯪ ꯁꯣꯛ 1954 ꯍꯧꯅ ꯁꯦꯝꯒꯠꯄ ꯍꯧꯔꯒ ꯃꯄꯤꯊꯦꯜ ꯗꯥꯝ ꯑꯁꯤ ꯀꯨꯝꯖꯥ 2020 ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯃꯄꯤꯊꯦꯜ ꯗꯥꯝ ꯑꯁꯤ ꯁꯥꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯗ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯄꯥꯏꯔꯝꯂꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯃꯤꯅꯤꯁꯇꯔ ꯀꯌꯥꯅ ꯍꯥꯏꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯄꯤꯗꯕꯅ ꯈꯨꯟꯖꯥꯁꯤꯡ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯑꯣꯏꯔꯦ ꯗꯥꯝ ꯑꯁꯤ ꯁꯥꯗ꯭ꯔꯤꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯉꯥꯛꯀꯤ ꯆꯥꯛꯊꯨꯡ ꯑꯃꯠꯇ ꯂꯧꯗꯅ ꯆꯥꯅ ꯊꯛꯅꯕ ꯋꯥꯠꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯧꯎ ꯁꯤꯡꯎ ꯎꯍꯩ ꯋꯥꯍꯩ ꯊꯥꯐꯝ ꯈꯛꯇ ꯅꯠꯇꯅ ꯁꯥꯌꯦꯟ ꯂꯣꯏꯖꯔꯝꯕꯁꯤꯡ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯟ ꯊꯨꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅ ꯈꯨꯟꯖꯥꯁꯤꯡ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯂꯩꯉꯥꯛꯅ ꯈꯨꯟꯖꯥꯁꯤꯡꯗ ꯊꯥꯖꯅ ताकि असिगी कंपेंसेशन पीगनी हाइकिबसु मपुंग फाना पीबीद्रे हौजिक पालिबा बीजेपी के डबल इंजिन लेगाक असे इंजिन मथौ तौद्रबनिना मपीथेल दाम असिसु हानागुमना थंबिरो खुंजा सिंह हानागी पुंसिदा हंजनजरगे हाइना फोंदोरक्रे life affected displaced miyamse ekoi se khang da ngau ga chap anagre land leitabnena habitation agricultural land horticultural land standing property adi hantona animal husbandry ki habitation miyamse complete submerged outrabnena oi ki public miyamse yamware aduna ekoi ki 2020 ki December tang 4 da agreement last agreement amatokni 제도 노이야오 마세 fulfill tawdre 마세 kitang implement tawruga 90% 95% di implement tawdrnena ekoi mapitel dam se ekoi na masi dismantle tawro remove tawro haina ekoi je thare last part yauni ekoi na press release tawdita aduna ekoi gi ji now press media aduga ekoi gi print media myam na masi Hajuna Pongbiu, Manipur ki government double engine government se start outre public yamware aduna dam se thuna thugai biro ekoi hani kumna ihilage sini Manipur High Court के Chief Justice सिद्धार्थ मिर्दुल न लचिंगदुना लेंगा की फॉरेस्ट डिपार्टमेंट का पुन्ना खुसम नदुना एक पर मां के नाम हाइबदी इमागी मिंगदा उपांबी अमत थासी हाइबब भारत पुंबगी ओइना चथरिबा कैंपेन की मनुंग चन्नंगसी मणिपुर हाई कोर्ट की कैंपस मनुंगदा जस्ट एडवोकेट जनरल चीफ फॉरेस्ट कंजर्वेटर याउना हाई कोर्ट अमदी फॉरेस्ट डिपार्टमेंट की ऑफिशियल कयाना सरू यादुना उ चार कया थाखरे ngasi मणिपुर हाई कोर्ट की कैंपस पांगथोकलिबा उपांबी चार थाबगी कैंपेन की काउंटर पार्ट अमा ओइरिबा मणिपुर लेंगा के फॉरेस्ट डिपार्टमेंट की माइकेदगी चीफ फॉरेस्ट कंजर्वेटर लोंगजम जॉय कुमार ना कैंपेन असे इंडिया पुंबगी ओइना crore chama yankai pambi thanaba pandam thamli September fawgi manungda crore marifu thagadabani Manipur gi oina su September gi aroiba fawgi manungda u chara pambi lakh kunthra thagadabani haiki hariba campaign asi malem pumbada amadi Manipur da onlakliba akoibagi aying asa asidagi kanjanaba mipum khudimagna saruk yaduna pangthok minasi haina appeal tauki Nakal Amarom environmental activist Manikanta Mutumna DFO Central Forest Division Certificate of Excellence Award Pirakpagi Damakta Mahakpu Taramna Okpagi Thoram Amangasi Manikanta Support Group na Sinduna Manipur Press Club ki Loktak Hall the Pangtokre Thoram Aduga Mari Ledina MLA Khomantabam Ibom Jana Fongdokibada Malingi Oina Environment Honglakliba Asi Thengnaba Ngamdabagi ngamnabagi wakhalonda Manikantana honari ising nungsit leitraba matamda zipa panba amata malemda leiba ngam moidoribani chahi nauriba mahagna asigumba thodang lorakba haibasi thagat ningai ni amadi puding thogatpam thogi haiki mioiba marakta asigumba environment kandaba yade haina chongthorakpasi yamna tangi Manipur da su aing asagi fibamda ahomba kaya laklibasi aikoi pumnamak Khanglaba wafamni amadi India gi Prime Minister so environment kannaba honabada thawai yauzaba Mini Adumagna
एक पर माँ के नाम हाइबा प्रोग्राम हौदोक्लिबनी हायरदुना मणिकांतना चंगसिलिबा थबक असिदा हनबा लेतना होनदुना माय पाकपा ओइसनु हायना सुपुनिंग थगतकी अमदी सेलगी मतेंग सु पांकी कांता मुतुन्ना प्रपोज तौरिबा वाफम अमनी से मसी यामना प्रैक्टिकल ओइबा हाइता अदे वाफम जी अखोइना वा ओइना हायरगसु थबक ओइनादि ओंथोकपा यारदबा हाइबा वा अमा अदुगा अखोइना तौकान हेक्टर थबक ओइना ओंथोकपा कानाबा हेक्टर फंग रिजल्ट हेक्टर फंगदबा हाइता अना रिजल्ट हेक्टर फंगदबगी वो प्रपोजल नि अगा अखोइगी गवर्नमेंटगी लेवलदसु कोइ पॉजिटिव ओइना अखोइ खनरी इंडिया के मफम कयादा पांगथोकपगुम ngasi मणिपुर यूनिवर्सिटी के डिपार्टमेंट ऑफ फिजिक्स न सिंदुना नेशनल स्पेस डे की थरम यूनिवर्सिटी असगी कोर्ट हॉल द पांगथोकरे थरम अदुगे मनुंग चेन्नई स्टेट लेवल इंटर यूनिवर्सिटी पोस्टर कॉम्पिटिशन कम एग्जीबिशन दा मकोक मथंग तारखरबा Mahiroi singda manamatum yentopagi thoram amasu pangthoki National Space Day thorumga mari lenena Manipur University ki Vice Chancellor Professor N Lokendrana phongdorakpada haukiba chahi ki August thagi tarik 19 da India ki ahum lak suba oina Chandrayaan 3 haina mingthon ba spaceship na tha gi khathang balai mai da mai pakna thadakiba bu harau tayamba phongdokpaga loinana India ki Prime Minister Narendra Modi na numit asibu National Space Day haina palan tawragani haina lauthokibagi matung inna Bharat ki tongan ba mafam da pangthoknari hauzik oirakliba Science and Technology amadi Space Research ki lamda honglakliba ahongba asida hena kumang sauksinba ngamnaba henma bijeng sangba amadi hena kanna honaba tangai fade Space Research amadi Space Technology asina hena chawkhalakliba Makai communication amasung technology su saukhalakani masina lamda masigi economic growth tasu yamna chawna mating oigani haiba wafam sing su thamki Mite iro iyak loina selal apun balof milal kanglai pakna mite mayak chawkhat naba khonabagi khongjang ngasi sole palaitana chathakigani haina zriwamgi masaloishangi General Secretary Khundrakpam Rajkumar phongdorakre hariba wafam asi milal kanglai pak Secretary Publicity Soibam Arun mite na thadrokpa cherol amada phongdorakibani lamdam sidangasi fawale palaitana loan amadi Mayak Saukhat Hannaba Hanba Laitana Sangsinduna Lakpagi Manung Jenna Lamdam Sida Pangtokpa Thoram Singda Tatanatana Miyam da Kanghan Naba Liba signboard banner holding advertise Koding Makta Manipur Lengak da Sak Kanglaba Gazette notification Toktuna Lamdam Sigi Mahitam Fam Sang Singda Master Tak Yaunatam Nakraba Mite Mayak Ase Mipum Tungna Kanghan Nabagi Padamda Makokta sauna mite mayek haptuna lakli masigi manung channa hauzik Zirivam district tasu milal Jirivam masaloishang na mafam dagi lengak loi sing amade miyam ga khusam naraga miyam da khangan naba theliba signboard singda pak sana mite mayek na makokta thaba haukre hari khongjang adu da mafam dagi miyam amade lengak loishangi maru oiba Zirivam district DC Krishna Kumar IAS na chawna mating pangbagi damak thagatpa phongdoki loidena lakliba August 19 Numitagi ayuk nungtil haina tangkak ani thokna khaidokchuna August 13 mathoi fawa mite mayek 1 year dagina diploma fawgi mahairoi chama sumna tare na changdam naba pangthokna naba sem saba loire haina cherol asida makatari Sing amadi tamda lairiba kaithal mayamgi apunba ama oina chen songzariba apunba kaithal sinaibi lof kanglei paki ahumlak subamapu kumon lakliba August 13 thangsan numini lamdamasigi kaithal na puwari ga yamna naksinna chatminnaba khakta natana puwari gi tangka kayagi thodok singda lamdamasigi kaithal na achauba thodang loduna khunai asi hena fagat halle amadi mangda Chatkatnaba honabada ngasi fawa saruk yadun lakli loinana lai haktaktagi hauduna yamna fazakraba chatnarol amagi makhada chalaiduna lakiba kaithelni aduba matamgi ahongba kayana eikoigi kaithelgi ahongba lakre adumak oiduna so eikoigi kaithelgi saktam amadi masigi liklam ngakadabani Maram aduna kaithel haibasi eikoigi khunai yanglen saru oiribani sermilon fagatlabadi khunai adu chawkhatpa afaba oigadoribani maram aduna eikoi khunimakna kaithel haibasi hena saukhatnaba fagatnaba honafam thoi haraduna aksarna leibak miyamda hayeng August ki tarik 13 thangsa numiki pung 10 da ITI Get Info West ke manakta leiba khuman kaithel
Soyam Leirak Community Hall the Pangtokadoriba Ahumlak Soba Foundation Day the Saruk Yabinaba Pauzelakli. कृषि विज्ञान केंद्र 𝐋𝐢𝐯𝐞 𝐍𝐞𝐰𝐬 सुंजना HRD की मीटिंग मखादा कैपेसिटी बिल्डिंग प्रोग्राम कम साइंटिस्ट फार्मर्स इंटरेक्शन मीटिंग अमंगसे मोनसंग पंथादा लेबा ICAR 𝐾𝐕 चांदल की कॉन्फ्रेंस हॉल द पांगथोकरे थौरम की सरुगमा ओइना किसान मेला अमसु पांगथोकतुना लौमी सिंगना पुथोकपा तोंगान तोंगानबा पोटलम सिंगसु मियामदा उतखिबगा लोइना थौरम की अथोइबा मितुंग सिंगना मेला अदुबु येंखिबगा लोइना लौमी सिंगदा तोंगान तोंगानबा इनपुट सिंग मरु मरांग अमसुंग येनाव मचा सिंगसु येंथोकतुना पुंगनिंग थगतके माकना मखा तारादुना ngasiगी प्रोग्राम असिगी खुदोंग चाबा लौरगा हेना फबा पोथोक सिंग पुथोकतुना हेना खुदोंग चाबा फंगनबा होनाबियो हाइना फोंगदोकपगा लोइना लौमी सिंगना फंगबा याबा कानाबा सिंगी मतंगदसु माकना वाफम कया फोंगदोके program sida apni lambi ba type nazar ba apni regulator integration also le like sida farmers in amayam namne ke begina sida program da tamsan apni ba ko le na apni sina apni sida se manu apni sai ke bas ko dinga ni ko na apni easily technology since transfer power matunda muri farmers chiefing da kaya amana nana ko humni na tinatang interaction scientist farmer interaction ati muri na fil da uno program na kaya ni haru da manu na jala sa na aru lo mo ko so apne brain interaction programs da amna apne hadi ne kham do ya da apne teri muri ko ne practically feel da dinara program na jaga apni awan ma am share ko do din ya na chawo plan ko man wasiki programs ne na zamana ta ke ne so ne da ꯀꯪꯂꯩꯃꯥꯏꯝ ꯊꯤꯌꯦꯇꯔ ꯔꯦꯄꯔꯇꯣꯔꯤꯗ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯁꯨꯞꯅ ꯅꯤꯄꯥꯟꯗꯒꯤ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯅꯤꯊꯣꯏ ꯐꯥꯎꯕ ꯃꯇꯤꯡ ꯂꯩꯕ ꯑꯆꯪꯕ ꯂꯤꯂꯥꯔꯣꯏ ꯑꯣꯏꯔꯝꯕ ꯋꯥꯏꯈꯣꯝ ꯁꯥꯟꯇꯅ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 19ꯗ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕꯗ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ ꯀꯪꯂꯩꯃꯥꯏꯝ ꯊꯤꯌꯦꯇꯔ ꯔꯦꯄꯔꯇꯣꯔꯤꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯏꯈꯣꯝ ꯁꯥꯟꯇꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯊꯤꯌꯦꯇꯔꯗ ꯂꯤꯂꯥ ꯀꯌꯥ ꯀꯨꯝꯂꯝꯕꯇ ꯅꯠꯇꯅ ꯑꯣꯖꯥ ꯒꯨꯔꯨ ꯃꯁꯛ ꯈꯪꯅ ꯊꯕꯛ ꯇꯧꯔꯛꯄ ꯂꯤꯂꯥꯔꯣꯏ ꯑꯃꯅꯤ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯊꯤꯌꯦꯇꯔꯒꯤ ꯃꯥꯡꯖꯕ ꯑꯃꯅꯤ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ Bethany Higher Secondary School Senapatida numit ini chupna pangthokadaba Literary Meet and Cultural Day ngasidagi hokre hariba thawab adu a meeting of minds and cultures haiba thimda school adumakki multipurpose hall hodokre thawab aduda rhymes competition poem recitation debate on the topic should parents and teachers be both actively involved in their children's academic journey, solo dance competition, declamation, extempore space, singing solo competition, namadi quiz competition, sing pangtokani hari. Ngasidagi hauraga August asigi tang 15 fawba numit humni chupna chathagadaba first Sagapam Dana Singh Memorial Badminton Tournament 2024 Zirivam District Police ki matinga lorina Zirivam District Badminton Association ZDBNS Sindra Zirivam Babuparada Leiba Zirivam Police Multipurpose Hall da hodokre ngasidagi hodokiba badminton tournament asida punna men's double player team tara marina saruyari ngasigi opening match asida Viswajit amadi Nisikan tagi pierna toss ngamduna side khanki aduga Ibo Chouba amadi Andrew gi pierna sanaba hauki Viswajit amadi Nisikan tagi pierna set kunmathoi taruk amadi kunmathoi nipanda Ivo Chouba amadi Andrew gi pierbu maithiba piki anisuba match da S Ivo Tombi amadi TS Homendro gi pierna toss ngamdura service hauki aduga Raskishan amadi Tizendro gi pierna side khanki S Ivo Tombi amadi TS Homendro gi pierna Raskishan amadi Tizendro gi pierbu set kunmathoi tara mathoi amadi kunmathoi tara mathoi da maithiba piki ngasi hawdopagi thara aduda district ki Deputy Commissioner Krishna Kumar IAS Sagapam Santi Devi Chairperson JMC M Pradip Singh IPS SSP Jirivam M Bina Devi Chairperson ZP KS Janaki Devi ex Zilla Parishad Jirivam Amadi Sagapam Ibo Tombi Singh OC Jirivam Mathang Sina Chief Guest Functional President Amadi Guest of Honor Oina Daisafamki
District Kang Association Zirivamna Sanduna Babu Paradagi Lamland Community Hall Kam Kang Sangda Zirivamamadi Kasargi Kangloi Mapan Nasaru Yaduna Sanariba Taramathoi Suba Asangbam Lakiton Devi Memorial Mixed Kang Tournament 2024 Ging Assistanakiba Quarter Final Super Group League Match da MNC na MITL Zirivambo Panjal Taramathoi Tereta Maitiba Biki Ngasigi Match Asida L Ranjit Kumar Singh na referee Aduga Atom Iboton Singh na scorer oiki. Hayeng nungtil pung ama taba matamda SAYC ga LECB ga sanagani. Ngasi sanakiba quarter final super group league match asida MNC amadi MITL Zirivamna sanaki. MNC na toss ngamduna maike khanki aduga MITL na kang kaptuna sanaba hauke. Half mamangda MNC na MITL Zirivambo Panjal mga marida henduna chatke. Half matungda kangloi animak yamna fazana kang kapnaki adubu. Apiba matamda MNC na MITL Zirivambo Panjal Taramathoi Tereta Maitiba Piki. Ningsing Bayai tournament asi Zirivamgi Divong da Leiba ex-MLA Asangbam Biren Singh amadi Maki imung manungna makhoigi Laikhidrabi Apopi Asangbam Lakiton Devi gi mamida Kachaba Kang tournament ni. Arabila Maraba Pau Amahane Pizari. 2025 fawgi manungda Imphal da train yorakpa ngamlagani haina Chief Minister N Birena Fongdokre. Mitay taba zaga singda sugi makhada leiba camp sing lawthoknaba wafam union government na pukhatkre. Burmese currency yauna yamlaba 𝐋𝐢𝐯𝐞 security force singna fagatkre. Northeast Windona Sandok Sariba Numidangi Pau Matang Sida Loizari Miyang Tabideba Singbu Amuka Hanna Jan MAIBAM na Krumjari. Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.